ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯒꯨꯟ ꯂꯩꯕ ꯊꯥ ꯑꯃ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯃꯣꯃꯤꯟꯁꯤꯡꯗ ꯐꯔꯖ ꯇꯧꯔꯤꯕ ꯔꯝꯖꯥꯟ ꯃꯨꯕꯥꯔꯛ ꯑꯁꯤꯗ ꯈꯨꯠꯁꯦꯝ ꯄꯨꯝꯅꯃꯛꯀꯤ ꯑꯊꯣꯏꯕ ꯑꯣꯏꯔꯤꯕ ꯀꯨꯔꯑꯥꯟ ꯄꯥꯛ ꯑꯁꯤꯁꯨ ꯗꯨꯅꯤꯌꯥꯗ ꯊꯥꯕꯤꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯅ ꯍꯧꯈ꯭ꯔꯕ ꯎꯝꯃꯠꯁꯤꯡꯒꯤ ꯃꯄꯨꯟꯁꯤ ꯁꯥꯡꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯇꯧꯔꯗꯨꯅ ꯍꯧꯖꯤꯛꯀꯤ ꯎꯝꯃꯠ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯐꯕ ꯑꯃꯜꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗ ꯑꯀꯥꯒꯤ ꯎꯝꯃꯠꯅ ꯄꯨꯟꯁꯤ ꯇꯦꯟꯕꯅ ꯍꯧꯈꯤꯕꯁꯤꯡꯗꯒꯤ ꯍꯦꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯡꯗꯝꯅꯕ ꯐꯥꯎꯕ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯔꯁꯨꯂꯨꯜꯂꯥꯍꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯉꯝꯈꯩ ꯂꯩꯇꯕ ꯊꯧꯖꯥꯜꯗꯒꯤ ꯕꯔꯀꯠ ꯆꯦꯜꯂꯕ ꯑꯍꯤꯡ ꯂꯩꯂꯇꯨꯜ ꯀꯗꯔꯕꯨ ꯎꯝꯃꯠ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯈꯤ꯫ ꯏꯕꯥꯗꯠ ꯇꯧꯕꯗ ꯊꯥ 1,000 ꯍꯦꯟꯅ ꯐꯕ ꯑꯍꯤꯡ ꯑꯁꯤꯕꯨ ꯃꯣꯃꯤꯟꯁꯤꯡꯅ ꯐꯪꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯁꯨꯝꯅ ꯁꯩꯊꯥꯔꯤ꯫ ꯃꯄꯣꯛ ꯊꯥꯅꯤ ꯀꯨꯔꯑꯥꯟꯒꯤ ꯃꯄꯣꯛ ꯊꯥꯅꯤ ꯀꯨꯔꯑꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯊꯜꯂꯕ ꯃꯄꯣꯛ ꯊꯥꯅꯤ ꯀꯨꯔꯑꯥꯟꯒꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯊꯜꯂꯕ ꯁꯕꯔ ꯇꯧꯁꯤ इंसान हो सबर तौसी इंसान हो रमजान मुबारक मोमिन की सबर तौसी इंसान हो रमजान मुबारक मोमिन की मपोक थानी कुरआन की कलिमा नमाज रोजा हज ज़कात इस्लाम की कलिमा नमाज रोजा हज ज़कात इस्लाम की अकनबा हुकुम नि मबूगी अकनबा हुकुम नि मबूगी रमजान मुबारक मोमिन की अकनबा हुकुम नि मबूगी रमजान मुबारक मोमिन की मपोक थानी कुरआन की थावाइता नते हचांग सुनी अल्लाह की दमखांगलिबा थावाइता नते हचांग सुनी अल्लाह की दमखांगलिबा सबर की बदला जन्ननी सबर की बदला जन्ननी रमजान मुबारक मोमिन की सबर की बदला जन्ननी रमजान मुबारक मोमिन की मपोक थानी
की पाक आयदा लुटुना थी हौसी फंगनबा लैलतुल क़दर की अहिंदो लैलतुल क़दर की अहिंदो रमजान मुबारक मोमिन की लैलतुल क़दर की अहिंदो रमजान मुबारक मोमिन की मपोक्थानी कुरआन की मतिक मगुन्ना थल्लाबा सबर तौसी इंसान हो रमजान मुबारक मोमिन की सबर तौसी इंसान हो रमजान मुबारक